Akashbani Imphal, R.K.Gorani na pau pazari, ahanbada maru iba pau. Commerce and Industries Mantri Nemsa Kibgen Hairi, Manipur asi, Southeast Asian Level Singi Oina, trade route amo iba maram na masida ehen mamayang sangbagi tangay fadabalay. Bisnupur Jilagi sing amasung tamda lairibala mapusing na October kontramatoy pauda khasna tidong na bakangali amasung Mapaltham Raja Mantri Dr. R.K.Gorani na Hairi, Bharat amasung Indonesia laibak anina ningtem ihaw amasung apun bigi saktam sagat pada punna thaudang longmin na duna lakli. Textile Commerce and Industries Mantri Nemsa Kibgena Bharat Sarkar gi Commerce and Industries Masalai na sindrong ngarang New Delhi da pangthokpa Board of Trade meeting da saruk yara duna hai Manipur asi Southeast Asian Leibak sing oina trade route ama oibaga loina masida hena akan ba asanumeng sang bagitangay fadabalay More da leiba border trade asi hena mapanga kakadhan ba beheyang ambasung news homtal da border hat sabagi thabak hena thujinna basu mantri na tagsin khe Srimati Nemsa Kibgena Makata na infrastructure pagatan bada amasung human resource na lahin bigwapam su thamki. E-visa transport of the international flights ng ipipang pagatan duna tongan-tongan balibag sing imiyoy sing una duna amaga tona tinahan bigitangay padabado su mantri na fongdo ki. Mipamadu Kenri Commerce and Industries Mantri na sababati oidan hawdo ki maduda Kenri Raja Mantri Som Prakash amasung Srimati Anupriya Patel su saruya ki. MCS amasung MPS singi annual confidential report online ki khutang na nintina thamnaba spero application Mukhyamantri Nongthaman Birena ngarang hangdokre application asi ACR Cell amasung Department of Information and Technology khusam naraga National Informatics Center na sembani Mukhyamantri ke Secretary Office da spero do hawdok lodona Sri Biren hai spero gi khutang na Rajya Sarkar makhadalay ba MCS amasung MPS sound atay karmasari sing Mathaw ningthina tawribra haibadu irailai na khangbangam lagani. Karmachari singna pangthoba thabak tharom singda yumpham oiraga promotion pibigi thabak su spero gi khuthangda laithok halagani. Mahakna hai mathak thong official singna makha taba staff singbo ningthina loina gadabani phajadaba taba nungaita wahini singba khakse jinnaroidabani. Makha taba karmachari singbu hena thak wangmong da loina rabadi officer ki magon hena wangkhatkani masitana makha taba karmachari singna so mathaw masakhang na thabak tawrakani Bisnupur jila ki manung chana level lamapu singye khazna amasung Hill House Tax October 13 phawda thidokna ba jila adugu deputy commissioner na khanghalli lamapu singna khazna sangnai na thirabadi jila adugi sako tharangi thabak sing paikhat pada sauna mateng oigeni amasung miyamda tongan ba schemes ngi kana basing yauhan bada sulai thok halagani hailbe matam basing mangda khazna thidok trabadi lama pusing mathakta Manipur Land Revenue and Land Reforms Act sing am samapan humpugi makhada ain gi oiba akan mathabak lakhot kani hairi Regional Institute of Medical Sciences RIMS Imphal angkai matoi shuba mapo kumon thorom ngasi pangthokani kumon thorom ase RIMS ke Jubilee Hall da ngasi nutilpung ani pangthokani Tharungi manung sana Office of the Academic na mana matum nyen thokpam basung Medical Society ki General RIMS ke Director na fongani tabiri ba pawasi Akashbani Imphal dagini Kenri Mapaltham Raja Mantri Dr. R.K.Gorani na Hairi Bharat amasung Indonesia laibak anina ningtam ihaw amasung laibak anigi apun bigi saktam sagat pada punna thaudang langmin na duna lakli New Delhi da laiba Indonesia ki embassy dangang pangtokiba Indonesia gi humudra tare chuba ningtam namit thauram amasung leibak adugi humudra tare chuba Armed Forces Day thorom da saruk yaraduna Dr. Ranjan hai leibak ani na koiriba matang mamang de hauna kala Sanskriti amadi ऐतिहासिक oiba mari thamna duna lakli kala Sanskriti amadi atay Sanskriti gi masang mathum sing amana amada pithok pasin tawna badagi leibak ani gi mari hena chasil hanabagi maram amasu oiri Ing kumzalising ni mga dagi laibak ani mari asi amkos hena sa silan bangam ki lalun itiki matang da shu laibak ani na asobo thawdang lawduna lakli masina maram oiduna Englishing ani kun matoy kun ithoy da laibak ani na lalun iti tawna bagi mari hena phagalakto na $1 billion kuntarok yobangam ki masina
leibak ani marak talalon itikil lamda amasung marup mapang oibigi mari hina jasin halli. Digital Infrastructure Providers Association gi sahi gi flagship event isingani kunitoy New Delhi da ngasi pangthok lagani thorum aduda Kendriya Communication Electronics and Information Technology Mantri Ashwini Vaishnaw saruk yagani thorum ashina Pradhan Mantri Narendra Modi gi Gati Shakti National Master Plan bu hena masak thohalagani tongan rajashan dagi lakpa mihut smart city gi infrastructure digital khutangda pagalamagi wafam yauna atay wafam kaya thorum aduda khanagani telecom operators singda 5G spectrum pibing matang da sukupna khanagani ngasi phongwa pause sing marui pause ngidam haujik Maibam Dwijamani leire Dwijamani Thagatchari Gorani MCS amasung MPS ki online window Sparrow Chief Minister na hudokhiba non-local sing voter list da yahulibasi midyeng sangbiyu haiba Secretariat employees sing na seaswalk strike makha sathabagi pauna Manipur da ngasi phongba pause singi maruiba pawaina phongdari MCS MPS ki appraisal platform Chief Minister na hudokre haiba paw Manipur Mail da ahan headline tawduna phongli pawasi Imphal Free Press da su ahan headline tawri Government employees sing promotion pibada asumba thausil amasung mawong baril naiba thausil chanahan gadabani haiba Chief Minister na phongdokiba wafam Morning Bell da ahan headline tawduna phongli CM na MCS amasung MPS singi waina Sparrow loans tawkre haiba paw naharol gi tawdang da ahan headline tawri Lanai gi oiba nungai na daba sing thadoktuna makhata ba employees sing da official sing na manaba miyeng yengadabani haiba Sri Biren gi wafam Isel Express da ahan headline tawduna phongli makok thongba officer sing na makhata ba staff sing bu tathi tawaina tawroidabani haiba Chief Minister gi wafam Ireibak da ahan headline tawri non local sing voter list da salhanba miyeng sangbiyu haiba paw Sangai Express Manipuri da ani sub headline tawduna phongli Secretariat pulap so lonsin be yauna akan bakhungsang sangsil lagani haiba pawma pokna famda ahan headline tawri Manipur da land revenue tax gurung satle lam mapu singna tax thinadre haiba paw sana leibak da ani sub headline tawri Online building permission system September 15 da hangdokna ba thorang tawri haiba paw Sangai Express English da ahan headline tawduna phongli Surasan Puramasung Kangpokpida Leiba Kuki Singna Asumba Wail Sathabina Bataksili Haiba Pawama People's Chronicle da ahan headline tawri Registered Unrecognized Political Party Mariputaruk Lauthokre Atopa Party Sani Yankai Humdoina Inactive Oire Haina Lauthokre Haiba Paw Hoyelan Paw da ahan headline tawduna phongli CM na Sparrow application hangdokre haiba paw Senapati da phongba Hills Hornbill Express da headline tawri Employees singi seaswalk strike na Secretariat ki thabak thorum sing sathabai yadre haiba paw se asida headline tawri BJP thengnaba ngamnaba secular alliance semlagani haiba Nagaland gi Congress President phongdokiba wafam paw se asida headline tawduna phongli CM na Sparrow application hawdokre haiba paw Tamenglong da phongba Ganphu Mail da ahan headline tawri seaswalk strike na Secretariat service da apan ba thokle haiba paw se asida ani sub headline tawri September 13 ta Tamenglong District Headquarters da Hill Leaders Day pangthokani haiba paw Tamenglong Times da ani sub headline tawri Cookie Black Day mafam kaya da pangthokna kre haiba paw jila asida phongba chamda ahan headline tawri Manipur startup ke damak lupa crore kunthra pirigani haiba net phigi chairman na phongdokiba wafam paw si asida ani sub headline tawduna phongli Gorani Thagatchari Dwijamani aroibada maroiba paw amuk hana Commercial Industries Mantri Nemsa Kibgen Hairi Manipur asi Southeast Asian level sing oina trade route amo oiba maramna masida ehen memeng sang bagi tangai fadavale Bisnupur jila gi sing amasung tamda leiba lamma pusing na October 13 phawbada khazna thidong no ba khangali amasung mapal thom raja mantri Dr. R.K.Gorani Hairi Bharat amasung Indonesia leiba kanina ningtam ihu amasung apun bagi saktam sagat pada punna thaudang lomina duna lakli pauloi jare